Bishnupur District ki manung chenalaiba Education Professional Singda HIV/AIDS Prevention Control Act 2017 gi matangda legal awareness pibagi thorum ama Manipur State AIDS Control Society gi meeting makhada Community Network for Empowerment ko nasindna pangthokre Lamphel RD Wings ki M6 Conference Hall da pangthokiba thorum aduda Bishnupur District ki manung chenalaiba tongan ba school kaya gi oja sing JDO Moirang amadi Bishnupur gi staff sing na sargya ki thorum aduda State Ombudsman Officer Dr. K.H. Sasikumar Mangangna resource person oina wangaki thorum aduga mari lengna kongi President R.K. Nalinikanta na hai HIV/AIDS Prevention Control Act 2017 gi maramda mamutana khangdabana maram oiraga laina asiga sagonaduna hinglibasing maru oina mahairoi singda tathi tawoina tawbiba kaya yauri masi khudakta lephanabagi pandamda thorum ase pangthokpani makhatana su lamdam asigi tongan ba district singi education professional singda awareness pikigani haiki Khulngakpa khulgi ningthau amade village authority sing yaudana lamai chakpa amasung umang kokthokpadagi kanaba atopa pambai leiti haina Chandal Divisional Forest Officer Dr. Naurem Munana Funduratli Chandal Divisional Forest Officer Nasindna Jafo Bazar Leiba Limkhu in Hotel gi conference hall da pangthokpa awareness program amada wapamase fundukledna mahakna makatan hai Hauzik ase lamai yamna chakan mamatamni lamai chakpana maram oiraga umang wamak kaya manghan bagi mathakta thawai panba sa uje kaya amaso manghalibani Manipur gi atopa district singa yengnabada Chandel district ase lamai chakpagi chang yamna nemna leidi masimak district ase gi miyamna forest department gi mateng pangshin banane lamai chakanba matam oibana aikhoina cheksin thaurang lokhat minabagi tangai fadabalei nakalamromda umang mangtharakpagi khwaidagi chawba maramna paktaknana umang wamang kokthokthuna popi tharakpanani haiki thoram aduda NPO gi president Francis Chamdok NCA gi president TS Rongvar amadi Maha area Chef Association gi chairman JS Angamna maru oiba mitunglen sing oina sarugyaki Thobal District ki manung chenalaiba Ecopata khanghodana lamai chakhalakpadagi Khangabok Development Society ki thomi singna Joint Coordinating Committee on Wildlife and Biodiversity Manipur da paupiraba matung Thobal Forest Division amadi Thobal Fire Service na mai adu lakshin ngamkhre hairi hiramasiga mari leinana Thobal Forest Division ke Divisional Forest Officer na thadrokpa chirul aman hai Ecopat ase Manipur gi puwari ka sagon naraklaba pat amane masigi mathakta pat ase lengak nasu kannaba thaurang Paikhatnaba thaurang tauraduna leibane maramasina pat asigi akoibada khunda biriba khunja singna lona yadaba mongda pat asibu khopchinbagi thabak tawbiganu hainasu cherol asina makhatarakli National Highway singda ayat apan leitana chathok chasen tawhanaba lokhatliba jackson thaurang sing yengshinaba mari leinaba DC na chairman oiba mioi tara na saba committee ama semkhre committee ase W Mangi kauba mioi amana kumja English singani supna kunhumdoida thagalakhiba PIL amagamadi lengna High Court of Manipur na lokhatba contempt case amagamadi lengna pikhiba order amagi matung ina committee ase semkibani hiramasigi matangda thaski taramari da Manipur lenga ki Home Commissioner N Asok Kumar na order ama thoktuna joint committee ase semli haina court ta paukhom pirakhibani committee asina chayol khudingi National Highway number 2 Imphal Dimapur lambi amasung National Highway number 37 Imphal Jiribam lambi da passenger puba gari yauna pochai puba gari sing asoi angam thoknaba lokhatliba jackson thaurang sing yengshinkani hairi National Highway asida apanba leitana local issues sing loishinna bahotnagani loinana tangai fadana paikhataba yadaba thabak singi matangda tha khudingi natraga toina Home Department da khanghangadabani hairi JJ Act 2015 ki matangda nomugi oiba sensitization cum interaction program among ase Thobal District Court Complex ke conference hall da pangtokre Manipur State Legal Services Authority ki lamjing makhada Thobal District Legal Services Authority na sinduna pangtokpa Thauramada district ase Child Protection Officer Salam Robintrona role of District Child Protection Unit for effective implementation of the JJ Act 2015 haibihidam da wangang ki aduga Malalishamna
center as well as state schemes for children in need of care and protection and children in conflict with laws haiba hiramda wangang ki tungda Thobal district and station judge Samom Ibjena role of stakeholders under POCSO Act 2012 haiba hiramda resource person oina wangang ki Pradhan Mantri Matsya Sampada Yojana Fisheries and Aquaculture Infrastructure Development Fund amasung LIFIC ki matangda Kaching District leiriba ngami singi oiba district level awareness program among ase Library and Information Center Kaching ki mipunsang da pangthokre NCDC Linek amadi RTC Guwahati na sinduna pangthokiba thawramaduda RCSW Ibohal Kaching District ke District Cooperative Officer ke Dilip Kumar Kaching amasung Thobal District ke DFO ke Nineswar DFO Sapam Jiten amadi NCDC RO Guwahati ke Deputy Director Jagadeshwar Rao S na sarukyaki ngasi thawramaduda Kaching District ke tongan ba mapam kayadagi lakpa ngami chahum henbana amadi department ke staff kunrom na sarukyaki thawram adu Bishnupur District ke oinasu haukiba February 13 ta pangthokre hairi Thamoiga mari leinaba anaba sing khangdokpa amadi layingbagi kem amang ase Kaching District Health Society Manipur Heart Foundation amasung Sky Hospital and Research Center Private Limited na sinduna Kaching Community Health Center da pangtokre thoramaduga mari leinana Sky Hospital ge Chief Cardiologist Dr. L Shyamkishore hai Heart ke anaba sing ase matam chana masak khangdok haunaba amadi mangjongna cheksin thorang sing lokhanabagi pandamda thorum ase pangthokpani Manipur gi mapam kayada thorum ase chehi khudingi pangthoktuna lakhibani adubu COVID-19 laichad amadi irang asina haukiba chehi ahum mari ase leplubani makhatana thorum ase Manipur gi tongan ba district kayada so pangthoknaba thorang tawri kem asida silent killer ni hainariba hypertension amasung diabetes lying bagi khudong chabasu fanghali haiki ngasigi thawramaduda miyoi marifutara mari rom lying kibagi loinina mathok taba hidak langthak sengsu lemna fanghanki masigi mathakta ECG echo blood sugar na chingbagi test kaya su lemna tawhanki Ngangbom Enterprises Yaima Eye Hospital amati Yumjau Lairembi Trustee Board na sinduna ngasi Wahengbom Lekai Yumjau Lairembi Community Hall da nomugi oiba free eye checkup camp ama pangthokre camp aduda chawrak na miyoi chamyang khairom screening tawkibagi loinana cataract naba patient kaya su detect tawki camp adugi sarugama oina diabetes ke screening su tawkibagi loinana mathotaba lens amati hidak langthak kaya su lemna phanganki Tamenglong District ki Tausem Subdivision ki manung channa laiba Taizezang Khulda ngasi nomugi oiba community consultation program ama pangthokre protection of land and resources in Rongmei areas highway hiramda Rongmei Naga Law Found Manipur ki meeting makada Rongmei Naga Council Manipur na sinduna pangthokiba thawramaduda community leader Khunja amadi tongan ba expert kaya na sarukyaki thawramaduda Zealand Wildlife Sanctuary ki issue ki matangda Manung Hutna Kananay Naki, Thawramaduda, Forum for Indigenous Rights People, Napini, Forum for Indigenous Rights Manipur Vice President, Gunray Kamaina, Resource Person Oina Saru Yaki Bagaluina, RNCM President KC Sevio Gangmay So Sarukyaki. Lions Club of Ningthokong na Khagempali Delayba Yaima Eye Hospital ga Khutsam Naraga Sinduna Ningthokong Kha Lamlong Bazar Community Hall da ngasi free eye camp ama pangthokre free eye camp aduda chawrakna miyoi chama yangkai rom da mid lying bagi khudong chaba pikhibaga loinana mathokta ba hidak langthak amati anok sing so lemna phangaki camp aduda cataract surgery mathokta ba patient sing da surgery tawbagi khudong chaba so piri Kem aduda Lions Club of Ningthokong gi L Risikantana Camp Coordinator oina sarukyari amati Yaima Eye Hospital gi optometrist Ningumbam Angelina Luchingna mapungfa na pangthokki
National Testing Agency na lauba Z-Men Season 1 examination da Kwakaital Akham Lekaidagi Pukrambam Lakshyajit na Chada Marifutara Mapan Dasmek Ama Ane Fangduna Mai Paklapada Tampasana Girls Higher Secondary School ki English Ama Chamapan Marifutara Taruk Marifutara Taret Batch WhatsApp Group na Nungaiba Fungdurakli Panbayabadi Pukrambam Lakshyajit Army Public School Ambalagi Mahiruine Mahag Kwakaital Akham Lekaidagi Lieutenant Colonel P. Herozit Amasong Rajkumari Lakshmi Anige Machanupani. All Manipur Newspaper and Electronic Media Employees Association MNEMIA E-Group ki member Sagolsem Surnalata Association asina selgi tingpang khusna kre Sagolsem Surnalata masagi mathok pangthok lingayda accident thokpadagi soktuna leirakibane selgi tingpang adu mahakna Rims Hospital da anaba adugi checkup lakpada association asigi member Vidya Lakshmi amasong Naurim Angelina khusna kibane Sagolsem Surnalata Hosek Hospital da admit tawduna operation tawna ba Dr. Singna pautak pirakle hairi Panbayabadi Tengbang Senfamase, Amnemia gi member Singna Thak Pudingi Lupa Kun Kaigat Naduna Tungshilakpa Senfam Aduna Pibine, Makatana member Singna Ana Ayek Yaropadasu, Association Asida Pau Pipida Uhanaso Association Asina Kanghalakli. Laikidraba Longjam Ongbi Jamunagi Chehi Kumunga Madilina Yaripo Kekru Makha Lekaidagi Manipur Police Department da Thabak Toba Laikidrabi gi Machanupa Longjam Somorjit Amasong Mahaki Imung Manuna Ngasi Wangbal de Leiba Senior Citizen Home da Chaklin Amakatuna Ahaw Atum Yentokre Thormaduga Madilina Longjam Somorjit na Hai Hanne yengbada kana leizadraba ahal laman sing asida minungsi utpo oina ngasi thorum asi pangtokpane Makata nasu tongan ba all age sing dasu angam ba mateng pangna ba honakikani haiki Thormaduda social worker Longjam Ibotombi Yaripo Municipal Council gi ward member Maibam Salung Laikidrabi gi Mapuroiba Kekru Idol Progressive Committee gi hanig president Longjam Ibotombi amade imung manugi miyoy singsu sarugyaki Football Lovers Association Kanglek Park Flagna Sinduna Arabti Lilong Mapal Kangje Bungda Chathariba Ohum Suba State Level Lorembam Anganghal Memorial 9A Side Veteran Football Tournament King a Sanakiba Group B game match Singda Flam High School Mai Pakre VSA Tawal Amasung V-Side Thangmaiban Draw Chatkre Ngasi Ahanba Round the Sanakiba match ta VSA Tawal amasong V-Side Thangmaiban Anina goal amamam chanatna draw chatkre VSA gi goal adu Premchana minute kunipanda aduga V-Side gi goal aduna Lokesna minute kuntramapan da chanbangam kibani anisuba round the Sanakiba match ta Flam High School na NFC Ningombambu goal mga sinyoda maitiba PK Flam gi mai pakpagi goal sing adu M Mainona minute tara amasong tara mapanda goal ani chanba ngamke aduga KH Suresh NG Naubi amade K Paubichung na minute kunipan kuntranipan amasong yangkhaida goal amamam chanba ngamke United Intercontinental Bodybuilding Fitness Federation na sinduna tha sige tara mga tagi tara taruk fawwa Noida Stadium da pangthokiba Bodybuilding Fitness Championship da saruk yaruba Manipur gi sanaroi singna ngase Imphal International Airport da thunglakiba ga loinana sanaroi adubo miyamna taramna oktuna pukning thogaikre Championship aduda Manipur gi Hercules Gym gi sanaroi S Ruslam na senior porkar gi title lobangam ke loinana Junior Men Classic event Manipur gi sanaroi ke Risikantana mga suba position low kibata natana Manipur gi sanaroi sing na tungan ba event sing da mana lawraki hari sanaroi sing opoi thoramadu mari lenana Manipur Bodybuilding Fitness Federation gi secretary oina Bikramjit na Manipur gi sanaroi sing na Manipur gi mingchat purakpa asigi damak sanaroi sing bo pukning thawatki United Intercontinental Bodybuilding Fitness Federation Sinduna Delhi gi Noida Indoor Stadium da tang taramam sung tara tarukta Mr. Sung Miss Asia contest pangthokpada Manipur Bodybuilding Fitness Federation dagi sanaroi taruk saruk yaruba matamda saruk yaruba sida Mr. S Muslim haiba angang asina kogi classic junior classic bodybuilding da gold medal lowi aduga elite pro phangbaso ihan hanba Manipur gi asigi elite pro haidana magi asigi kenosi medal asi
पिरक्पा इहान हानबा एशिया की ओइना इहान हानबा सानरोनी 5 प्लेस ता ऋषिकांत कौबा अमना 5 प्लेस ताई अदुगा सिगी रुस्लम की द मेडल अहुम मेन फिजिक ता सेकंड पोजीशन अदुगा क्लासिक बॉडी बिल्डिंग दा ओवरऑल अंडर 65 kg की दा बॉडी बिल्डिंग दा फर्स्ट पोजीशन लौदुना अदुगा वुमेन बिकिनी दा नुपी अमनसु 5 पोजीशन लौरकांदा पुन्ना मेडल मंगा सि पुरगा लाकुन अरोइबदा मरुओइबा पाउ अमुक हना पिजरी मालेमगी मफम कयादा चटलिबा प्राइम मिनिस्टर ना ngasi फाउबा मणिपुर दा लाक्तुना इरांग असे येंगशिनबगी मतम लेतबा असे लाइबक्तिबनि हाइना लोक सभा गी मेंबर डॉक्टर अंगुमचा बिमोल अकोइजमना फोंदरखले इंडिया मणिपुर की सानरसिंगना मेडल मरांग कायने लौबा ngamlamba masana kaya marai chaitharaklibा सिदा मणिपुर की वुशु मसाना असे यावखिदनबा मरि लेनबा सिंगना होनबा यामना मथौ तारी अमदे लंदम असिदा पामदबा थौदोक सिंग थोक्तनबा लौखतबा चेक्सिंग थौरांग ओइना तोंगान तोंगान बा मफमदा सिक्योरिटी फोर्स ना कॉर्डन एंड सर्च ऑपरेशन चथखरे मतंग असलंग टाइम्स ऑफ मणिपुर की मणिपुरी पाउ लोशनजले मीटिंग ताबीदी पुनमकपु चैप्लिना मैस्नाम अमुक अना खुरुमजरी